ꯅꯥꯎꯁꯤꯡꯔꯦꯜ ꯃꯆꯟꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯛꯏ ꯄꯛꯇꯦ ꯌꯦꯡꯉꯔꯣꯏꯗ꯭ꯔꯣ? ꯌꯦꯡꯕꯤꯔꯣꯏ ꯀꯩꯁꯨ꯫ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯁꯥꯎꯗꯦ, ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯏꯆꯟ, ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯗꯅꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯆꯟꯗꯨꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ, ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯗꯗꯥ, ꯅꯪ ꯀꯞꯂꯕ꯭ꯔꯣ? ꯑꯩꯒꯤ ꯏꯇꯧꯅ ꯅꯪꯕꯨ ꯌꯥꯝ ꯀꯞꯍꯜꯂꯕ꯭ꯔꯣ? ꯑꯩ ꯁꯥꯎꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯨ ꯗꯗꯥꯕꯨ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯨꯡꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯁꯔꯖꯔꯤ ꯂꯣꯏꯕꯒ ꯗꯗꯥꯒꯤ ꯁꯛꯐꯝꯁꯦ ꯎꯕꯗ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ, ꯀꯌꯥꯒꯤ ꯃꯇꯤꯛꯁꯨ ꯀꯞꯈꯤ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤꯔꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯗꯗꯥꯅ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯂꯕ ꯇꯨꯡꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯁꯨꯅꯦ, ꯕꯕꯥꯕꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯁꯪꯒꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯨꯅ ꯏꯇꯧꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯐꯅ ꯏ ꯃꯔꯤ ꯑꯣꯏꯁꯅꯨ, ꯑꯆꯨꯝ ꯑꯔꯥꯟꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯃꯥꯂꯦꯝꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯝꯒꯅꯤ꯫ ꯏꯕꯨꯡ ꯑꯃ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ꯫ ꯏꯕꯨꯡ ꯑꯃ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯏꯆꯟ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯁꯥꯎꯕꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯜ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯗꯨ ꯂꯪꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯂꯥꯁꯅꯥꯕꯨꯁꯨ ꯑꯃꯨꯛꯀ ꯆꯠꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯈꯨꯠꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯑꯀꯣꯟꯕꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯃꯇꯦꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯏ꯫ ꯀꯩꯐꯥ ꯍꯤꯡꯂꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯥꯏꯗ? ꯂꯩꯔꯤꯕ ꯅꯥꯎꯁꯤꯡꯔꯦꯜꯒꯤ ꯁꯛꯂꯣꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯅꯤ, ꯀꯩꯐꯥ ꯑꯣꯏꯒꯅꯤ꯫ ꯃꯔꯝꯗꯤ ꯅꯥꯎꯁꯤꯡꯔꯦꯜꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟꯇꯣ ꯃꯥ ꯃꯁꯥ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯗꯥꯛꯇꯔ ꯈ꯭ꯋꯥꯏꯉꯥꯟꯕꯅ ꯃꯌꯥꯝꯗ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯤ ꯐꯩ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯨꯅꯁꯨ ꯂꯥꯛꯂꯤ, ꯃꯈꯥ ꯇꯥꯅꯁꯨ ꯅꯣꯡꯗ꯭ꯔꯦꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯛ ꯇꯥꯛꯈꯤꯅꯤ꯫ ꯃꯄꯥꯟꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯀꯧꯏ꯫ ꯀꯅꯥ ꯂꯩ? ꯁꯥꯔ, ꯑꯩꯈꯣꯏ ꯂꯩ꯫ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟꯒ ꯑꯀꯨꯞꯄ ꯋꯥ ꯈꯔ ꯈꯟꯅꯔꯒ ꯑꯃꯨꯛ ꯆꯠꯍꯟꯈꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯥꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯊꯣꯛꯂꯛꯇꯨꯅ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯏꯕꯦꯝꯃ, ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝ ꯆꯥꯔꯤꯅꯤ, ꯑꯩꯁꯨ ꯍꯦꯛꯇ ꯀꯥꯎꯏ꯫ ꯇꯧꯕꯅꯤ ꯇꯧꯕꯅꯤ, ꯄꯣꯠ ꯑꯃ ꯊꯝꯐꯝ ꯀꯥꯎꯕ, ꯇꯧꯒꯗꯕ ꯊꯕꯛ ꯀꯥꯎꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯇꯧꯕꯅꯤ꯫ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯧꯒꯤꯗꯤ ꯏꯃꯥꯅ ꯁꯦꯟꯅꯒꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯃꯅꯦꯝꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯍꯤꯗꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯩ꯫ ꯑꯗꯨꯒ ꯃꯤꯠꯇꯨ ꯇꯞꯅ ꯑꯃꯨꯛ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯍꯧꯈ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯃꯨꯛ ꯃꯤꯠꯃꯥꯡꯗꯨꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯂꯤ꯫ ꯐꯃꯨꯡꯗ ꯊꯛ ꯊꯛ ꯅꯤꯛꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯐꯥꯎꯕ ꯍꯤꯗꯥꯛ ꯆꯥꯕꯗꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩ꯫ ꯀꯩꯐꯥ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯗꯤ ꯁꯨꯝ ꯅꯥꯔꯒ ꯂꯩꯔꯅꯤꯌꯦ ꯃꯦꯗꯥꯝ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯀꯩꯐꯥꯕꯨ ꯈꯪꯉꯤ ꯅꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯃꯦꯗꯥꯝ, ꯌꯥꯝ ꯀꯧꯅꯤꯡꯕ꯭ꯔꯣ? ꯉꯁꯤꯅꯦ ꯑꯩꯅ ꯁꯣꯏ ꯁꯥꯎꯔꯛꯑꯅꯤ꯫ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯌꯨꯅꯦ? ꯍꯤꯗꯥꯛ ꯃꯆꯥꯁꯤ ꯐꯥꯎꯕ ꯆꯥꯕ ꯀꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣ? ꯀꯤꯕ ꯅꯠꯇꯦ, ꯆꯥꯅꯤꯡꯗꯕꯩꯅꯤ꯫ ꯃꯤ ꯅꯪꯅ ꯀꯩ ꯈꯪꯉꯗꯅ? ꯑꯗꯨꯗꯤ ꯀꯤꯕꯩꯅꯦ, ꯀꯤꯕꯩ꯫ ꯑꯩ ꯁꯥꯎꯔꯛꯑꯅꯤ꯫ ꯁꯥꯎꯔꯛꯎꯅꯦ, ꯁꯥꯎꯔꯛꯎꯅꯦ, ꯑꯝꯇ ꯌꯦꯡꯒꯦꯕ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯀꯩꯐꯥꯒꯤ ꯈꯨꯕꯥꯛꯇꯒꯤ ꯒꯨꯂꯤꯗꯨ ꯂꯧꯔꯒ ꯐꯠ ꯆꯥꯁꯤꯟꯈꯤ꯫ ꯀꯩꯐꯥꯗꯤ ꯅꯣꯛꯇꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯤꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯅꯪ ꯈꯨꯁꯥꯎꯁꯤꯗꯤ ꯐꯩꯅꯦ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯇꯞꯂꯞꯅ, ꯗꯗꯥ, ꯅꯠꯇꯦ, ꯅꯪꯕꯨ ꯍꯌꯦꯡꯋꯥꯏ ꯅꯨꯡꯇꯤꯒꯤ ꯆꯥꯗ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯃꯍꯤ ꯑꯣꯏꯅ ꯊꯛꯀꯦ ꯍꯥꯏꯅꯤ, ꯑꯗꯨꯒ ꯑꯩꯗꯤ ꯅꯥꯁꯨ ꯅꯥꯕꯤꯔꯣꯏꯅ꯫ ꯀꯩꯐꯥ ꯂꯨꯈꯝ ꯑꯗꯨ ꯍꯣꯠꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯥꯕꯒꯤ ꯅꯠꯇꯦꯗ, ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗ꯫ ꯌꯥꯡꯒꯣꯏꯁꯅꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩꯐꯥꯅ, ꯌꯥꯔꯦ ꯍꯤꯞꯊꯔꯣ, ꯋꯥꯈꯜ ꯈꯟꯗꯅꯅꯦ ꯑꯃꯨꯛ ꯂꯩꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯒꯣꯏꯁꯅꯥꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯑꯃꯨꯛ ꯍꯤꯞꯊꯍꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯍꯧꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗꯕ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯑꯃꯨꯛ ꯑꯃꯨꯛ ꯁꯥꯐꯨꯡꯂꯛꯂꯤꯕ ꯅꯨꯡꯁꯤ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯗ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯦꯟꯖꯕ ꯑꯃꯁꯨ ꯃꯌꯥꯎꯏ꯫ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯄꯦꯟꯅ ꯀꯞꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯌꯥꯡꯒꯣꯏꯁꯅꯥ ꯇꯞꯅ ꯃꯕꯨꯛꯇ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ,
ꯃꯃꯥꯒꯤ ꯊꯋꯥꯏ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯏꯃꯥꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯕꯤꯌꯨꯀꯣ ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯍꯤꯡꯈꯤꯅꯤ ꯏꯃꯥ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯈꯤꯅꯤꯌꯦ ꯇꯥꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠ ꯈꯨꯅꯝ ꯑꯗꯨꯅ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯇꯨꯝꯕ ꯊꯦꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯌꯥꯡꯒꯣꯏꯁꯅꯥ ꯅꯥꯎꯖꯤꯡꯔꯦꯜꯒ ꯎꯅꯒꯗꯕ ꯂꯩꯕ ꯑꯗꯨ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯄꯤꯡꯛ ꯑꯋꯥꯎꯕ ꯃꯆꯨꯒꯤ ꯃꯄꯥꯟꯗꯅ ꯑꯃꯨꯕ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤ ꯀꯣꯠꯄ ꯔꯥꯅꯤ ꯐꯤ ꯑꯗꯨꯅ ꯁꯥꯔꯤ ꯃꯇꯦꯛ ꯁꯦꯠꯂꯤ ꯑꯗꯨꯒ ꯆꯥꯅꯕ ꯅꯦꯍꯔꯨ ꯀꯂꯔꯒꯤ ꯈꯨꯗꯥꯡ ꯍꯥꯐ ꯑꯣꯏꯕ ꯑꯃꯨꯕ ꯃꯆꯨ ꯑꯃ ꯂꯤꯠꯂꯤ ꯅꯤꯡꯗꯨ ꯌꯧꯅ ꯁꯥꯡꯂꯕ ꯁꯝ ꯑꯗꯨ ꯕꯤꯅꯤ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯃꯔꯤ ꯑꯄꯤꯛꯄ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨꯃꯒ ꯁꯥꯏꯠ ꯕꯦꯛ ꯑꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯝ ꯆꯟꯕ ꯀꯩꯐꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯂꯝꯗꯨꯅ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯤ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯈꯠꯂꯛꯂꯕꯅꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯇꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯂꯤꯕꯗꯨ ꯌꯥꯡꯒꯣꯏꯁꯅꯥ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯎꯒꯦ ꯐꯪꯂꯝꯗꯦ ꯌꯥꯡꯒꯣꯏꯁꯅꯥ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯃꯨꯛ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯀꯟꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯛꯄ ꯐꯥꯁ ꯐꯨꯗ ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯌꯧꯔꯛꯂꯤ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯕꯒ ꯉꯁꯥꯏ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯒꯥꯔꯤ ꯑꯗꯨ ꯃꯅꯥꯛꯇ ꯈꯥꯝꯂꯛꯄ ꯑꯗꯨꯗꯗꯤ ꯌꯥꯡꯒꯣꯏꯁꯅꯥ ꯄꯥꯈꯠꯈꯤꯗꯨꯅ ꯕꯦꯒꯇ ꯍꯥꯞꯄꯛꯄ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯃꯈꯨꯠ ꯅꯥꯝꯃ ꯍꯣꯠꯅꯩ ꯃꯣꯡ ꯏꯍꯥ ꯍꯥꯗꯅ ꯅꯥꯎꯖꯤꯡꯔꯦꯜ ꯀꯨꯝꯃꯛꯄ ꯑꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥ ꯆꯞ ꯂꯦꯞꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯅꯥꯎꯖꯤꯡꯔꯦꯜꯅ ꯀꯩꯗꯧꯔꯒꯦ ꯃꯦꯗꯥꯝ ꯌꯥꯡꯒꯣꯏꯁꯅꯥ ꯑꯁ ꯅꯪ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏꯗꯨꯗꯤ ꯎꯕ꯭ꯔꯣ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤꯕ ꯚꯥꯞꯇꯣ ꯂꯥꯟꯅ ꯈꯟꯅꯨ ꯑꯩ ꯃꯧꯗ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯌꯥꯔꯗ꯭ꯔꯅ ꯂꯧꯕ ꯂꯥꯛꯄꯅꯦ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯊꯧꯔꯛꯑꯕ ꯌꯥꯡꯒꯣꯏꯁꯅꯥ ꯀꯔꯤꯁꯨ ꯈꯨꯃꯝꯗ ꯃꯥ ꯍꯥꯟꯅ ꯆꯪꯈꯤ ꯅꯥꯎꯖꯤꯡꯔꯦꯜ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯀꯨꯏꯅ ꯄꯟꯊꯗ꯭ꯔꯦ ꯃꯥꯁꯨ ꯐꯥꯁ ꯐꯨꯗꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯃꯥꯡꯗ ꯐꯝꯂꯛꯏ ꯆꯥꯅꯗꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯨ ꯉꯥꯏꯔꯤꯉꯩ ꯅꯥꯎꯖꯤꯡꯔꯦꯜꯅ ꯑꯩꯒꯤ ꯑꯣꯐꯔꯗꯣ ꯀꯔꯤ ꯈꯜꯂꯤ ꯑꯩꯒ ꯕꯤꯖꯤꯅꯦꯁ ꯄꯨꯜꯂꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯅꯤ ꯁꯤꯗ ꯏꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯣꯡꯖꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯏ ꯑꯗꯨꯒ ꯃꯤꯁꯇꯔ ꯅꯥꯎꯖꯤꯡꯔꯦꯜ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯒꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯄꯤꯛꯄꯅꯤ ꯑꯗꯨꯕꯨ ꯃꯒꯨꯟꯗꯤ ꯌꯥꯝꯃꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯪꯂꯥꯟꯅꯤ ꯑꯥꯁꯥꯅꯤ ꯑꯗꯨꯒ ꯄꯤꯛꯏ ꯍꯥꯏꯗꯨꯅꯁꯨ ꯅꯝꯊꯨꯕꯒꯤꯗꯤ ꯈꯟꯕꯤꯒꯅꯨ ꯌꯥꯡꯒꯣꯏꯁꯅꯥ ꯑꯩꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ ꯑꯇꯩ ꯃꯇꯝꯗ ꯎꯠꯄ ꯑꯦꯇꯤꯇ꯭ꯌꯨꯠꯀ ꯊꯕꯛꯀ ꯑꯩ ꯀꯔꯤꯅꯨꯡꯗ ꯃꯔꯤ ꯂꯩꯅꯍꯟꯗꯦ ꯃꯃꯥꯡ ꯊꯛꯇ ꯅꯪ ꯑꯩ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯈꯤꯕ ꯌꯥꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯣꯡ ꯇꯥꯏꯝ ꯀꯔꯁꯅꯤ ꯌꯥꯡꯒꯣꯏꯁꯅꯥ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯋꯦꯖꯔ ꯑꯃꯅ ꯆꯥꯅꯅꯕꯁꯨ ꯁꯔꯚ ꯇꯧꯔꯔꯤ ꯅꯥꯎꯖꯤꯡꯔꯦꯜꯒꯤ ꯃꯥꯡꯗ ꯊꯝꯂꯨꯔꯒ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯑꯃꯨꯛ ꯊꯝꯒꯦ ꯇꯧꯕ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯐꯤꯔꯣꯜꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯤ ꯋꯦꯖꯔ ꯑꯗꯨꯅ ꯁꯣꯔꯤ ꯃꯦꯝ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯣꯏꯒꯤ ꯋꯥꯁꯔꯨꯝꯗꯤ ꯀꯔꯣꯝꯗ ꯂꯩꯒꯦ ꯁꯣꯝꯗ ꯑꯣꯏꯔꯣꯝꯁꯤꯗ ꯆꯠꯄꯤꯌꯣ ꯊꯦꯡꯛ ꯌꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯡꯒꯣꯏꯁꯅꯥ ꯋꯥꯁꯔꯨꯝꯗ ꯇꯝꯅ ꯂꯥꯛꯂꯤ ꯃꯈꯨꯠꯅ ꯃꯐꯤꯗ ꯆꯨꯔꯤꯕ ꯑꯗꯨ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯄ ꯂꯣꯏꯔꯒ ꯕꯦꯁꯤꯟ ꯑꯗꯨ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯍꯥꯝꯕ ꯍꯧꯏ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯥꯎꯖꯤꯡꯔꯦꯜꯅ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯃꯈꯨꯠꯇꯨ ꯇꯤꯁꯨ ꯑꯃꯅ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯇꯤꯁꯨ ꯑꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯊꯥꯗꯔꯝꯃꯒ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯃꯥꯡꯗ ꯅꯣꯡꯗ꯭ꯔꯦꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯅꯣꯡꯗ꯭ꯔꯦꯟꯅ ꯉꯥꯏꯈꯣ ꯅꯪ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯩꯅ ꯉꯥꯏꯒꯗꯧꯔꯤꯅꯣ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯌꯥꯝꯅ ꯍꯨꯟꯒꯅꯨ ꯃꯐꯝꯁꯤꯗ ꯅꯪꯕꯨ ꯑꯩꯅ ꯋꯥꯗꯤ ꯂꯣꯏꯗꯦ ꯌꯥꯡꯒꯣꯏꯁꯅꯥꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯒꯤꯅꯦ ꯅꯃꯥꯏꯁꯤꯗ ꯇꯥꯍꯜꯂꯤꯕꯅꯤ ꯑꯩꯒꯤ ꯈꯨꯄꯥꯛ ꯃꯃꯤꯁꯦ ꯃꯁꯦ ꯅꯨꯄꯤ ꯑꯃꯗ ꯎꯁꯤꯠꯇꯕ ꯍꯧꯔꯝꯗꯥꯏ ꯃꯇꯝꯗ ꯅꯪ ꯅꯤꯡꯁꯤꯡꯕ ꯇꯝꯃꯨ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯡꯒꯣꯏꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯀꯦ ꯇꯧꯏ ꯌꯥꯡꯒꯣꯏꯁꯅꯥ ꯑꯃꯨꯛꯀꯁꯨ ꯃꯁꯥꯅ ꯉꯥꯛꯊꯣꯛꯆꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯇꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯗ ꯌꯥꯡꯒꯣꯏꯁꯅꯥ ꯀꯞꯅ ꯆꯠꯂꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ ꯑꯩ ꯃꯃꯥꯡ ꯊꯛꯇ ꯌꯥꯝꯅ ꯂꯥꯡꯈ꯭ꯔꯦ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯣ ꯍꯧꯖꯤꯛꯇ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯏꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯉꯥꯛꯁꯤꯗ ꯂꯦꯞꯄꯤꯌꯨꯕ ꯊꯃꯣꯏꯁꯦ ꯄꯦꯟꯖꯈꯤ ꯗꯗꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ
ꯑꯃꯨꯛ ꯍꯟꯅ ꯎꯒꯦ ꯐꯪꯂꯔꯣꯏꯗꯕ꯭ꯔꯥ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ. ꯑꯩ ꯏꯁꯥꯅ ꯌꯥꯔꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯑꯩ ꯑꯉꯥꯎꯕꯤ ꯑꯣꯏꯔꯦ. ꯊꯃꯣꯏꯁꯤꯗꯁꯨ ꯌꯥꯈ꯭ꯔꯦ. ꯅꯁꯨꯡꯂꯪꯒꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ. ꯅꯪꯒꯤ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯅꯦ ꯑꯩꯗꯤ. ꯀꯨꯝꯒꯤ ꯅꯣꯡꯖꯨꯕꯨ ꯏꯈꯧ ꯂꯥꯡꯗ ꯉꯥꯏꯖꯔꯤ. ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯒꯤ ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯔꯕ ꯈꯨꯏꯊꯔꯕ ꯂꯩꯀꯣꯜꯁꯤꯡꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯤꯕꯨ ꯇꯦꯛꯈꯠꯍꯟꯒꯗꯕ ꯅꯣꯡꯖꯨꯒꯤ ꯁꯛꯂꯣꯟꯗ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯀꯗꯕ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦ. ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯏ. ꯅꯥꯎꯖꯤꯡꯔꯦꯜ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ. ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ. ꯃꯦꯗꯥꯝ. ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯔꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯃꯈꯣꯏꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ. ꯅꯥꯎꯖꯤꯡꯔꯦꯜ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯍꯩꯗꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯄꯤꯔꯛꯏ. ꯏꯁꯤꯡꯗꯨ ꯊꯛꯄ ꯂꯣꯏꯔꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯐꯝꯂꯨꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩ ꯉꯁꯤꯗꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯑꯃꯨꯛ ꯐꯖꯅ ꯈꯜꯂꯛꯈꯤꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯗꯕ ꯁꯦꯝ ꯁꯥꯔꯛꯄꯗꯨꯗ ꯅꯥꯎꯖꯤꯡꯔꯦꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯧꯒꯠꯂꯤ. ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ. ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯈꯪꯒꯣꯟ ꯑꯣꯟꯊꯈꯤꯗꯨꯅ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨ ꯆꯦꯔꯦꯠ ꯇꯥꯁꯤꯜꯂꯤ. ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯉꯛꯄꯗ ꯄꯜꯉꯥꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯒꯗꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯤ. ꯄꯜꯉꯥꯛꯄꯅ ꯀꯧꯔꯛꯏ. ꯌꯥꯡꯒꯣꯏ ꯁꯅꯥ. ꯗꯥ ꯄꯜꯉꯥꯛꯄ, ꯄꯣꯠ ꯂꯩꯔꯝꯃꯤꯔꯣ? ꯍꯣꯏꯅꯦ. ꯅꯪꯕꯨ ꯅꯊꯟꯇꯔꯣ? ꯅꯠꯇꯦ, ꯑꯩꯈꯣꯏ ꯕꯣꯏꯆꯥꯁꯨ ꯌꯥꯎꯔꯛꯏ. ꯈꯖꯤꯛ ꯂꯥꯛꯇꯛꯅ ꯕꯣꯏꯆꯥ ꯂꯥꯛꯄ ꯑꯗꯨ ꯄꯜꯉꯥꯛꯄꯅ ꯎꯔꯗꯨꯅ ꯑꯣ ꯐꯔꯦ ꯐꯖꯅ ꯆꯠꯂꯨꯀꯣ. ꯍꯣꯏ. ꯄꯜꯉꯥꯛꯄꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯍꯧꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ. ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯃꯥꯒ ꯂꯩꯒꯗꯕ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ. ꯒꯥꯔꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯜꯉꯥꯛꯄꯒꯤ ꯅꯨꯄꯤꯅ ꯑꯦꯛꯁ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯨꯄꯥꯁꯦ ꯁꯛꯐꯝ ꯑꯃ ꯇꯧꯈꯤꯗ. ꯅꯕꯨꯛꯇꯣ ꯈꯔꯁꯨ ꯐꯅ ꯈꯜꯂꯨꯅꯦ. ꯑꯦꯜꯁꯤꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ. ꯄꯜꯉꯥꯛꯄꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯏ. ꯑꯦꯜꯁꯤꯅ ꯃꯥꯏ ꯅꯨꯄꯥꯗꯨꯕꯨ ꯑꯗꯨꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯈ꯭ꯔꯕꯣ? ꯍꯤꯡꯕꯨ ꯍꯤꯡꯉꯝꯈꯤꯗ꯭ꯔꯣ? ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯁꯨꯅꯦ ꯏꯁꯣꯔ ꯃꯥꯅꯗꯤ ꯈꯪꯉꯝꯃꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕꯗꯤ ꯉꯝꯗꯦꯀꯣ. ꯉꯁꯤ ꯃꯣꯃꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯍꯌꯦꯡ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕ ꯐꯪꯁꯒꯦ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯗꯤꯅꯦ ꯏꯁꯣꯔꯗ ꯅꯤꯖꯔꯤꯕꯅꯤ. ꯑꯩꯅ ꯗꯗꯥꯗ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯁꯥꯎꯒꯅꯨꯀꯣ. ꯑꯗꯣ ꯀꯩꯒꯤꯅꯣ ꯗꯗꯥꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ? ꯀꯩꯒꯤ ꯂꯥꯞꯅꯈ꯭ꯔꯤꯅꯣꯕ? ꯄꯜꯉꯥꯛꯄ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯌꯦꯛꯀꯤ ꯂꯥꯟꯐꯝꯗ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯨꯅꯦ ꯃꯥꯏꯊꯤꯈꯤꯕꯅꯤ. ꯆꯠꯅꯕꯤꯒꯤ ꯁꯝꯕꯜ ꯂꯥꯟꯊꯣꯛꯇꯨꯅ ꯃꯥ ꯑꯩ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯕꯣꯛꯀꯤ ꯑꯀꯟꯕ ꯌꯥꯊꯪꯅ ꯑꯩ ꯉꯝꯈꯤꯗꯦ. ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ, ꯑꯩ ꯑꯃꯗꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨꯅꯦ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ. ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯗꯕꯗꯤ ꯇꯧꯒꯅꯨꯀꯣ. ꯗꯗꯥꯕꯨ ꯊꯥꯖꯗꯕ ꯅꯠꯇꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯂꯥꯃꯛꯇꯨꯅ ꯄꯥꯏꯔꯛꯏ. ꯄꯜꯉꯥꯛꯄꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯤ. ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯔꯠꯅꯥꯒ ꯃꯦꯃꯤꯒꯗꯨ ꯄꯥꯎ ꯌꯦꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ. ꯇꯤꯚꯤꯗꯒꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯂꯤ. ꯃꯍꯥꯛ ꯑꯗꯨꯗꯤ ꯂꯩꯁꯪꯊꯦꯝ ꯃꯂꯥꯁꯅꯥ ꯃꯁꯥꯒꯤ ꯆꯍꯤꯅ 32 ꯁꯨꯕ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯇꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯇꯥꯁꯤꯜꯂꯨꯗ꯭ꯔꯤ. ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯤꯡ ꯑꯗꯨꯗ ꯇꯤꯚꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ. ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯠꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ. ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯄꯦꯟꯗꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯂꯤ. ꯔꯠꯅꯥꯅ ꯃꯦꯃꯤ ꯇꯤꯚꯤꯁꯤ ꯃꯨꯊꯠꯂꯣ. ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎꯁꯦ ꯑꯩ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦꯀꯣ. ꯃꯦꯃꯤꯁꯨ ꯔꯠꯅꯥꯅ ꯍꯥꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕꯅ ꯇꯤꯚꯤꯗꯨ ꯃꯨꯊꯠꯂꯤ. ꯑꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯏꯆꯦ ꯑꯩ ꯃꯩ ꯁꯦꯝꯃꯛꯎꯔꯥ? ꯁꯦꯝꯃꯨꯔꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯤ. ꯁ꯭ꯌꯥꯝꯔꯥꯖꯁꯨ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯂꯥꯁꯅꯥ ꯁꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯗꯨꯅ ꯋꯥꯈꯜꯗ ꯃꯆꯥꯒꯤ ꯃꯈꯨꯠ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯥꯛꯏ. ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯖꯔꯒꯦ ꯍꯥꯏꯅ ꯆꯦ ꯊꯥꯕꯗꯁꯨ
ꯇꯔꯝꯁꯦ ꯂꯣꯏꯒꯗꯕ ꯆꯍꯤ ꯑꯃ ꯃꯈꯥꯏ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯁꯤ ꯄꯥꯏꯔꯝꯈꯣ ꯍꯥꯏꯅ ꯁꯤꯑꯦꯝ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯪꯅ ꯂꯩꯕ ꯄꯥꯝꯂꯛꯂꯤ꯫ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯔꯠꯅꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯇꯕ ꯅꯠꯇꯦ, ꯃꯆꯥꯒꯤ ꯃꯃꯧꯒꯤ ꯁꯦꯕꯥ ꯑꯗꯨꯒ ꯃꯥꯒꯤꯅ ꯀꯔꯥꯏ꯫ ꯅꯥꯄꯜꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯉꯨꯗ꯭ꯔꯕꯁꯨ ꯄꯨꯟꯁꯤꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯤ꯫ ꯄꯣꯂꯤꯇꯤꯛꯁꯇ ꯐꯅ ꯍꯩꯁꯤꯡꯂꯕꯁꯨ ꯏꯃꯨꯡꯒꯤ ꯁꯥꯁꯟꯗꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯔꯦ ꯁ꯭ꯌꯥꯝꯔꯥꯖ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯅꯣꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯁꯥꯔ ꯃꯆꯥꯗꯤ ꯂꯩꯇꯦ꯫ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣꯅꯦ! ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯈ꯭ꯔꯒ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ, ꯈꯪꯒꯅꯤꯗꯅ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯒꯤ ꯒꯥꯔꯤ ꯊꯧꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯏ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤ ꯏꯟꯅꯗꯨꯅ ꯆꯪꯉꯛꯄ ꯑꯗꯨ ꯎꯕꯗ, ꯉꯥꯏꯈꯣ, ꯋꯥꯔꯤ ꯁꯥꯈꯤꯁꯦ꯫ ꯑꯩ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯕꯩ ꯃꯇꯝ ꯂꯩꯇꯦ꯫ ꯅꯔꯥꯜ ꯃꯌꯥꯝ ꯑꯗꯨ ꯀꯟꯈꯠꯅꯕ ꯍꯥꯏꯗꯨꯅꯅꯦ ꯃꯤꯔꯣꯠ ꯑꯣꯏꯕ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯥꯛꯏꯕ꯭ꯔꯣ? ꯋꯥꯗꯣ ꯃꯈꯥ ꯇꯥꯕꯤꯔꯛꯑꯅꯨ, ꯑꯗꯨꯗꯒꯤ ꯍꯦꯟꯖꯜꯂꯛꯑꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯕ? ꯅꯣꯡꯗ꯭ꯔꯦꯟ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗ ꯃꯊꯛꯇ ꯊꯨꯅ ꯀꯥꯈꯠꯈꯤ꯫ ꯁ꯭ꯌꯥꯝꯔꯥꯖꯁꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯇꯦꯟꯁꯟ ꯑꯗꯨꯅ ꯍꯦꯟꯃꯟꯕꯅ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯋꯥꯟꯊꯔꯛꯂꯤ꯫ ꯃꯥꯒꯤ ꯄꯤ ꯑꯗꯨꯒ ꯄꯨꯂꯤꯁꯇꯨꯅ ꯉꯥꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯟꯊꯔꯛꯄ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯅ ꯎꯁꯤꯟꯅꯗꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯠꯈꯤ꯫ ꯄꯤ ꯑꯗꯨꯅ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯒꯥꯔꯤ ꯑꯝꯇ ꯊꯧꯗꯣꯛ, ꯊꯨꯔꯣ! ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯧꯗꯨꯅ ꯁ꯭ꯌꯥꯝꯔꯥꯖꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯤ꯫ ꯄꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯅꯥꯗ ꯍꯥꯏꯅꯤ? ꯁꯥꯔꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ? ꯍꯥꯏꯔꯨꯔꯒ ꯂꯥꯛꯄꯨ ꯂꯥꯛꯄꯤꯒꯗ꯭ꯔꯣ? ꯂꯥꯛꯄ ꯂꯥꯛꯇꯕꯗꯤ ꯃꯈꯣꯏꯒꯤ ꯇꯥꯔꯦꯗꯅ, ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯅꯠꯇꯦ ꯁꯥꯔꯒꯤ ꯍꯟꯗꯛ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕꯒꯤ ꯋꯥ ꯂꯥꯎꯅꯈꯤꯕ ꯀꯩꯐꯥꯗꯣ ꯈꯪꯉꯤꯗꯅ? ꯈꯪꯉꯤ ꯀꯩꯅꯣ, ꯃꯥꯕꯨ ꯈꯪꯗꯕ ꯃꯤꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ? ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯇꯥꯟꯖꯥ ꯑꯁꯤꯗ? ꯃꯗꯣ ꯁꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅꯦ, ꯃꯃꯥꯒ ꯇꯣꯉꯥꯟꯅ ꯂꯩꯈꯤꯕ꯫ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯄꯨꯂꯤꯁ ꯈꯔ ꯁꯥꯔꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯂꯥꯛꯑꯝꯃꯤꯗꯅ? ꯑꯗꯨꯗ ꯂꯥꯛꯑꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯣ ꯊꯣꯛꯂꯛꯄꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯐꯦꯠꯇꯤ ꯇꯥꯍꯧꯏ꯫ ꯑꯗꯨꯗꯤ ꯁꯥꯔꯃꯛ ꯌꯥꯎꯗ꯭ꯔꯁꯨ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯆꯦꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ꯫ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯃꯄꯥ ꯑꯁꯤꯒꯤꯁꯨꯅꯦ ꯑꯁꯣꯏꯕꯗꯤ ꯌꯥꯝ ꯂꯩ꯫ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯍꯦꯛ ꯌꯥꯕ, ꯄꯤꯌꯨ ꯍꯥꯏꯔꯤꯈꯩꯗ ꯄꯤꯕ, ꯃꯁꯦ ꯑꯐꯕ ꯅꯠꯇꯦꯗ꯫ ꯃꯥꯗꯤ ꯃꯉꯣꯟꯗꯕꯨ ꯌꯦꯜꯂꯛꯇ꯭ꯔꯗꯤ ꯍꯥꯏꯗꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤꯗꯦ꯫ ꯌꯥꯎꯔꯤꯕꯅꯤ, ꯑꯗꯣ ꯉꯁꯤ ꯑꯁꯤꯕ ꯑꯃ ꯐꯪꯒꯦꯗꯅ ꯇꯧꯔꯤꯕ ꯅꯨꯄꯤꯗꯣ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯌꯨꯝꯗ ꯄꯨꯔꯛꯄ 2ꯔꯛ 3ꯔꯛꯇꯤ ꯊꯦꯡꯅꯈ꯭ꯔꯦ꯫ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯕꯣ? ꯃꯃꯥ ꯃꯄꯥ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯅꯠꯇꯦꯗ, ꯒꯂꯤꯗ ꯂꯩꯔꯛꯇ ꯄꯪꯂꯩꯗ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯣꯜꯒꯜ ꯀꯥꯏꯗꯣ ꯀꯅꯥꯅ ꯀꯔꯝꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯕ ꯅꯠꯇꯦꯗ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯗꯥꯛꯇꯔ ꯑꯃꯒ ꯅꯔꯁ ꯑꯃꯒ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯁ꯭ꯌꯥꯝꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯦꯜꯀꯅꯤꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯔꯝꯕꯗꯒꯤ ꯇꯦꯕꯜꯗꯒꯤ ꯀꯣꯂꯣꯝ ꯑꯗꯨ ꯂꯧꯔꯒ ꯃꯅꯤꯡꯋꯥꯏ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯁꯤꯜꯂꯤ꯫ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯔꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯏ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯅꯥꯎꯖꯤꯡꯔꯦꯜ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯐꯠ ꯍꯛꯈꯣꯠꯂꯤ꯫ ꯍꯜꯂꯣ, ꯃꯤꯁꯇꯔ ꯅꯥꯎꯖꯤꯡꯔꯦꯜ? ꯁꯣꯔꯤ, ꯃꯤꯁꯇꯔ ꯀꯩꯐꯥ? ꯀꯅꯥꯅꯣ? ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ꯫ ꯚꯤꯗꯤꯑꯣꯗꯣ ꯅꯪꯅ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯕꯅꯤ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ꯫ ꯅꯆꯟꯅꯨꯄꯤ ꯀꯟꯕ, ꯅꯣ ꯁꯣꯔꯤ, ꯁꯥꯁꯤꯟꯅꯕ ꯅꯆꯟꯅꯨꯄꯤ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤ ꯀꯟꯒꯗ꯭ꯔꯥ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒꯅꯦ ꯑꯩꯅ ꯊꯥꯔꯛꯏꯕ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯅꯪ ꯂꯥꯛꯀꯗꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ, ꯑꯩꯒꯤ ꯏꯆꯟꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯁꯥ ꯂꯥꯛꯑꯣ, ꯑꯗꯨꯒ ꯀꯟꯖꯔꯨ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ꯫ ꯃꯊꯥ ꯁꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯄꯥꯟ ꯂꯝꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯌꯥꯎꯅꯅꯕ ꯆꯠꯈꯤꯕꯅ ꯋꯥꯔꯤ ꯇꯥꯟꯅꯐꯝꯁꯨ ꯂꯩꯇ ꯁꯥꯎꯅ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯀꯨꯝꯃꯛꯇꯨꯅ ꯀꯅꯥ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦ ꯈꯟꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯕꯣꯏꯆꯥꯗꯨ ꯂꯝꯕꯤꯗ ꯏ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯆꯥ, ꯀꯅꯥꯅ ꯀꯩꯐꯥꯒꯤ ꯋꯥꯍꯪ ꯍꯪꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯕꯣꯏꯆꯥꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯇꯩꯃꯗꯣ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯦ꯫ ꯑꯩꯅ ꯊꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ ꯅꯥꯎꯖꯪꯔꯦꯜꯅ ꯀꯗꯣꯝꯗ ꯆꯠꯈꯤ ꯃꯃꯥꯡ ꯄꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯨꯏꯅ ꯄꯟꯊꯔꯝꯗ꯭ꯔꯦ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯗ꯭ꯔꯤꯉꯩ ꯄꯣꯀꯦꯠꯇꯒꯤ ꯅꯣꯡꯃꯩ ꯄꯤꯁꯇꯣꯜ ꯑꯗꯨ ꯃꯔꯨ ꯅꯤꯡꯊꯤꯅ ꯍꯥꯞꯆꯤꯜꯂꯒ ꯆꯪꯂꯛꯂꯤ ꯅꯥꯛꯌꯦꯠ ꯃꯤ ꯑꯃ ꯑꯅꯤ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯑꯃꯃꯝ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯕ ꯍꯧꯔꯛꯂꯤ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯆꯪꯗꯕ ꯌꯥꯔꯣꯏ ꯀꯗꯥꯏꯗ ꯌꯦꯛꯅꯕ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯕꯅ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯪꯉꯛꯄꯗꯨ ꯎꯔꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯅꯣꯛꯏ ꯑꯗꯨꯒ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯧꯅꯥ ꯐꯕ ꯅꯕꯨꯡꯒ ꯅꯄꯨꯔꯣꯏꯕꯒꯁꯦ ꯑꯁꯤꯕꯒꯤ ꯂꯩꯕꯥꯛꯇ ꯃꯁꯥ ꯌꯥꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯂꯦꯅꯦ ꯌꯦꯡꯉꯨꯇꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯑꯁꯤꯕꯒꯤ ꯂꯥꯏꯗ ꯀꯠꯈ꯭ꯔꯗꯕꯅꯤ ꯅꯈꯣꯏ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ